lakle Inspector Tayai Ahan mamagtada Inspector Tayai tabiriba sindu James hago jamna taramlok choboloina na ikoknona khurumjari Inspector Tayai sandokchariba takak asina miyamda crime gi awareness amadi imung manungi thogalon chanaron afafata kaya marum nainaduna miyamda paudamjari apaba singloksin biu fatabadi nakanda thambi ngasi jo podona lakjari Inspector Tayai lising amaga chani gani phumari shuba tangka ngasi gi tangka asigi mami Meenam Langda kari gi tamukta Meenam Langda haina kauri ngasi gi wari asi taminasi lanthokchari Meenam Langda manga shuba aroiba sharu wafam ase dom khangbining sir aidi kari gi khanguni adu magi mung manung magi mapuroiba aduga maga mari leinaba mahak mari leinaba haragadi adomsu mahaki maru isam chamna tina borabashi kanana khangani HIV pakpa friend ama karino ta sir maga khuga tina bugwani sir HIV di sir adudi tina ba mi di longna bagi maram tongan ba hojigi matam da HIV mataw karamna mi amaga mi amadagi santoi habadi da koina thoidoi don hairu draga sumi pong khodimak angang phawna khangna ba wafam nida sir madugi wafam duga aingonda adongadi mari lenaram da be adubu tina banina wafam asidi khangjan mada kanai dana mahaki imung manung da iram leba chithi dugi maronda copy du yingbi habro si mahaki mapada si yingbiyo sidam te yingbiyo kadai no sir yingbiyo shopian irakpa message ni wafam ase aduni adubu songi number amani da akoi khangjada ba yadri number singdo mukta habiro sir aigi number sida lejare sida sir kaidore gamai sir lehore sir mathak da loina lehore sir loina lehore sir karino mathak da leribo sir moigi imung manungi karino makha da leiba pochai jing mathak da loina lehore sir karino gamai nan haidaba sir makha da di ihang ga som leiba pochai sing do sir mathak da loina leram wani da sir ihang ga leiba du da makha da pot leitaba du da mathak da kare yeng du sir loina mathak da loina leram bagi wani da sir karino ni gamai nan haido sir pochai du gi wani sir yaris say number sem toluk santos sir kari lore sir manung da construction gi thabak ayamadi loin lor ka ma khaktang di sem saraga leram madu su pungloi di loi hor o pare dati magi number sing si lorga khoi chana batokshi funny sir aingonda di sing na bagi wafam si thadopyo ai seng haijari ai maruma pangoi na maga chamcham na message thana ba aduga aiga maga voice message thana ba khara khaktan adubu wafam adunu maram orga sir mahaki mapurim na su aiga singna aduga sir khoina su onsalaga aingonda singna sir ai hanan haijari ai maga di kari gum hiram amata da mari lena jati pare du di akhoi muk chana na batawse aduga masimadi ka obigan akhoi ga yaba yaudana dom mafam ase thadok thuna chatpiar sir khoina wafam tu da haiduna le ai mafam ase thadolaga chatkada ba karisu leite sir aduga sir khoina ingonda chingnare haiba ai chap chana khangjare yumda laga so hangli bo mafam ase da lalaga ingonda hangli bo sir aina hanna naijari hiram aside aiga karigu mamata da mari lena jati sir khoina aibu thajabi da batawbigan thajada ba karisu leijade da tasena makidi miyo ema mangkhrabani na mangkiba mi du da maki phone da call details record haidana ma ari basida dongo wari sanabagi phone numbers da yormagi ni amore imung monung na pirangliba haibadi Sophia ga donga leinari ba mari nakhoi ni na thana kiba voice message ki screenshot haduga nakhoi ni na video calling tawkibagi sir wafam adu di ain haijak maru mapang oibagi yare adom nga sahibi kibedo chap chaba evidence leirabadi evidence puthopiro haibana tro sir lana lobi kri sir aingonda maram isa saduna smai sum tension pibasi sir aishu miyoiba manina aina landa ba mufam da hanjan smaina toroga ingonda torture tobiba du sir masi torture tobugi wanati imung manung duna piragli evidence aduga adonga leinari ba mari maduna khoi hadom da hangjaban waru bibed ngahaktang ayet pa pikre khoi chana batawsi aduga masi matang di kaubigan matang ne khona la labadi chap chaba evidence puraga
ꯂꯥꯛꯅꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯔ ꯏꯕꯤꯗꯦꯟꯁ ꯀꯔꯤꯁꯨ ꯐꯪꯕ ꯂꯩꯔꯣꯏꯗ ꯁꯔ ꯑꯩ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯗꯦ ꯐꯔꯦ ꯐꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣꯅꯦ ꯁꯔ evidence ꯐꯪꯕ ꯂꯩꯇꯦ ꯒꯥꯏꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯟꯇꯣꯁ ꯁꯔ ꯀꯔꯤ ꯀꯔꯤ ꯑꯇꯩ ꯁꯔ ꯑꯇꯩꯗꯤ ꯃꯥꯒꯤ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯁꯜꯂꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯩꯍꯧꯋꯦ ꯍꯥꯏꯔꯤꯕꯗꯨ ꯁꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯏꯁꯟꯗꯕ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯕꯗꯨꯒꯤ ꯇꯥꯏꯜꯁ ꯊꯥꯕ ꯈꯔ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯀꯔꯤ ꯀꯔꯤ ꯂꯣꯏꯁꯟꯗꯕ ꯐꯤꯅꯤꯁꯤꯡ ꯑꯣꯏꯗꯕ ꯈꯔꯗꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯧꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅꯗꯤ ꯁꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯌꯥꯝꯕ ꯂꯣꯏꯁꯜꯂꯒ ꯂꯩꯔꯝꯃꯤꯕꯁꯦ ꯃꯁꯤꯅ ꯑꯩꯅ ꯉꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯒꯥꯡꯃꯩ ꯁꯔ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯂꯩꯔꯦ ꯂꯩꯔꯦꯅ ꯍꯥꯏꯔꯒ ꯒꯨꯡ ꯒꯨꯡ ꯆꯦꯟꯁꯜꯂꯒ ꯋꯥꯗꯨ ꯁꯠ ꯀꯛꯑꯒ ꯍꯥꯏꯔꯤꯗꯣ ꯁꯔ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯗꯨꯗꯤ ꯁꯔ ꯁꯞ ꯂꯦꯞꯄꯤꯗꯨꯗꯤ ꯁꯔ ꯂꯦꯞꯇꯕ ꯌꯥꯗꯕꯒꯤꯅꯦ ꯁꯔ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯗꯤ ꯁꯔ ꯑꯩꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯧꯕ ꯑꯩꯗꯤ ꯂꯩꯔꯦ 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 ꯅꯨꯄꯤꯗꯨ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯔꯦ 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 ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯦ ꯍꯥꯏꯖꯕꯅꯦ ꯁꯔ ꯀꯔꯤ ꯍꯥꯏꯕ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯥꯅꯤ ꯁꯔ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯔ ꯑꯩꯅ ꯅꯝꯕꯔꯁꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗ ꯃꯈꯨꯠ ꯌꯥꯝꯅ ꯅꯥꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯞꯄ ꯈꯣꯠꯄꯒꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏꯅ ꯈꯜꯂꯒ ꯁꯔ ꯅꯝꯕꯔꯁꯦ ꯑꯩꯅ ꯂꯧꯖꯔꯛꯄꯅꯤ ꯁꯔ ꯒꯥꯡꯃꯩ ꯅꯝꯕꯔꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒꯅꯤ ꯈꯪꯗꯦꯗ ꯁꯔ ꯁꯨꯝ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥꯅ ꯐꯔꯦ ꯊꯧꯔꯣ ꯆꯠꯂꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯅꯣ ꯑꯩꯅ ꯅꯝꯕꯔ ꯂꯧꯔꯨꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕꯖꯥꯠꯅꯤ 누파 마자 따리브라 ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯕꯨꯡ ꯏꯃꯥ ꯑꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯪꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯔꯝ ꯉꯥꯛꯇꯅꯤ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯈꯪꯅꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯇꯝꯍꯟꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯃꯗꯣ ꯉꯥꯡꯅꯐꯝ ꯊꯣꯛꯄꯅꯤ ꯉꯥꯡꯅꯁꯅꯨ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯠ ꯑꯗꯨꯅ ꯆꯨꯝꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈ꯭ꯔꯦꯅ ꯑꯗꯨꯕꯨ ꯃꯥ ꯍꯟꯕ ꯂꯩꯇꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯡꯉꯨ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯅꯣꯡꯃꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯅ ꯈꯨꯕꯤꯗ ꯃꯥꯂꯦꯝ ꯑꯁꯦ ꯀꯛ 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 ꯊꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯅꯕ ꯉꯝꯂꯕ ꯃꯇꯝꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠ ꯂꯝꯖꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯠꯇꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯇꯥꯕ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯊꯕꯛ ꯇꯧꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯅꯤ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯃꯠꯇ ꯌꯦꯠꯂꯔꯣꯏ ꯃꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀꯤ ꯗꯥꯕꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯋꯥ ꯂꯣꯏꯁꯤꯟꯅꯗꯕꯒꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤꯅꯦ ꯄꯥꯕꯨꯡ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯒ ꯏꯕꯥꯏꯗꯨꯒ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯩ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯄꯨꯝꯅꯃꯛ ꯇꯥꯏꯁꯤꯜꯂꯛꯄ ꯅꯠꯇꯦ ꯑꯍꯥꯟꯕꯗꯗꯤ ꯏꯕꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯃꯆꯠ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯏꯕꯥꯏꯗꯗꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯃꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯝꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯇꯝꯗ꯭ꯔꯤꯕꯕꯣ ꯄꯥꯕꯨꯡ ꯑꯩꯅ ꯀꯔꯤ ꯋꯥꯕꯨ ꯇꯝꯒꯗꯧꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯕꯨꯡ ꯈꯣꯏ ꯏꯃꯥ ꯈꯣꯏ ꯑꯗꯨꯒ ꯁꯥꯒꯩ ꯑꯁꯤꯒꯤꯗꯃꯛ ꯃꯥꯏ ꯆꯣꯞꯄ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯍꯩꯕꯨ ꯐꯪꯍꯟꯈ꯭ꯔꯕꯒꯦ ꯄꯥꯕꯨꯡ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯊꯥꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯂꯦ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯤꯡꯗꯣꯟ ꯄꯣꯡꯐꯝ ꯊꯣꯛꯇꯦꯅꯦ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯅꯦ
Kairo lekai sini ngang ning ngang cha sunu hai ning ba hai cha sunu mana tori ba macha adu kana ne ga dage Kairo lekai na ngang de na ba gi da ma ki maral adu kupchan na ba koi no na ma na tro phana maral le ra ba su na pi de gi hai du na hai ba matam da on khala ga mahang oina ai ipa ne ya khidra ahan da na koi ni na khana ba ngang na ba matam da ai na kari hai ki na koi ni wa phom adu lo sino hai du na hai ki ba adu bu Honglakli ba mong adu da no mo no mui pharak kadra harga mana kusi rasi tawdra kanana bu tongnage asigumba mayum ma kai pala ba mau amana asigumba lam chachibu kana tongna ba ge haibani ne mi gi macha hadu boi khoina thina na na ngang ba yada ba gi mafam asida kari guma mahana yum asida sangthana le na tarabadi he na khudong thi ba thok dori bani ai khoi gi yamna laibu phaba hairabadi mana yum asida leina na ma mangam dri ba se yamna pharban Kariguma mana yum asida leina mang khibo iba tarabadi ai khoi da tainara kadori bani ne Machano pi thiba khangde machano pi kadai da sakki puthoro haidana sagai na te lautuna yum asida mai thage hai kadori bani ne lamdam asida chanariba mi amana hek lali chumi haibadu hek khangkhibaga imung adu da lariba lanjadraba mama mapa imung adu da lariba ahal laman aduga karsu khangjadraba angang nupi lariba mayam phawba aduga mayum mai thadolaga leifam chafam khangandana uche oya dono kadai wi koi pai pai hairibanu khangdine mob lynching mob justice lamdam masida thoriba singasi arahan mi do di pharaga thiraga mahako ain gi matugina cherak piga dabado miyamna khudak de cherak pibagi thabak toriba hai khalibani ahing tumba yadribani mahana karigum yum masidagi ga mang khibor matarabadi makhoi gi sagai na tai mi miyam la kai rol kala yum masi thugai ga doribani mai thado mau mangan kibagi khallubada aine akiba phawi adubune shora sina silakpadane khoi landabani ne yungune ai khoi mahang yum du chakringai du mang kredana moi pabung tokna sida ngasai dagi kana ga khanari no nai di ipa pa khalure mapam sa oi lerame hei wafam silurabani ne hauju phawu nupi du phangdri du dro pummaksi makhoi gi mung manung sagai na taina ai khoi na tholibani haidana police ta case ama pansalaga ai khoi gi thakta ka chathara kadraina ai de hing tumba ya salaktrabani maida kaido bagi no moi pabu ai khoi na kari lan ke bagi no mabu phana bagi damakta na tana ne ai na mabu ko sen senadana kari nang gi pibare al ni yum da lakpa matam da ai ni hek chingna dana ai ne masi mi mong amani mi yang nai ngama tawi haida ma na hek lakpa si da bani isa no pa leita ba matam de hek lakpa ai ne ikai hang goi dana ne ai haira bani ko pham che moi pabu is ngami ko Masidai ne mana tori bani ko nupa na hadu hek lakpa matam dana ima cha lo labra king laura dana madi untong na nupa du da khoida jarubo orene parasu patrasu mayu makai pamdo tha taruk tari ta ngari bani ba is ngami da ko imai pi ngami da ko masigu masing sinani ne ngasi ne mang khrega chung khrega chen khrega thi kangdrega halak trega na masidai da imai pi ma makoi gum asigumba asit akom lebe sinani nupa sing sina su nupi dane phattaba mi yeng base yare tosh aina sari ba koksina ne amani hauji mahangna handa halakdrabadi ai khoida tainara kadori base masini kari gi no da moi pabu kari gi bu tainara kadoino ima pabung na hari se somi hauji se ai khoina di pi bare bu chingne hadana hari ai ga pi bare ga unarura kari hai ba nang di kari gi maga unaruri ba ima ai di chamna maga thengna badagi wafam amatang hangge hadana dawrobani is kari no ne hari sibo nang maga unari dubo ai makhutaga thangti nga parma chom kathil hey maga una bayadi nang di kadai de satano unarui ha kadai de satano ba nang unari bo ima magi fajara ba farm house male mapa do phorok da mahak una badagi ai tangai phadana wari matang chanage hadana changmu is imagi bungo matung di changba yade mongon da kari haru do no ha nang da kari haru rage ba ima thoki ba thodo do na sho ai sho ai gi loina bi bo mahak na namduna kaina hanbani na igi thamoi da nungai taba mathile atubu ima ainu wafam si khajik tang hodok luba matamda mahak nangi nupi nangi na tu haro haiduna aingonda is kari no ne mana madugi wahaidu bo hairali bani ne mana hariduna di nangi nupi nangna waraktre aduna mana tawning ba tawba matamda mangonda tainara kanu sini ne amukta ngai ko mama amukta ngai ko nangi ayak bo khonjenduna ne ai thamoi silai ta ngamtre ai khoina ne khut ain paiba ya bo rabadi lam helaba pibarel bone mafam masido pharaga purak laga mahak lam helaba haigat ba mangak ado
ꯃꯊꯪ ꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯟꯖꯟ ꯀꯛꯊꯕ ꯌꯥꯔꯝꯂꯕꯗꯤ ꯋꯥꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯔꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤ ꯍꯥꯏꯕꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯑꯅꯤꯅ ꯂꯩꯅꯕ ꯃꯔꯤꯗꯨ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯃꯗꯨ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯈꯪꯗꯅ ꯂꯩꯔꯕ ꯈꯣꯟꯖꯦꯜ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯝꯂꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯏꯆꯥꯅꯨꯄꯥꯅ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯎꯠꯂꯦꯗꯅ ꯃꯗꯨ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯕꯗꯒꯤ ꯄꯨꯂꯤꯁ ꯐꯥꯎꯕ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯁꯤꯅꯤ ꯋꯥꯉꯥꯡ ꯀꯝꯖꯥꯎꯍꯟꯕ ꯃꯥꯒ ꯃꯅꯨꯡ ꯏꯁꯤꯠ ꯊꯧꯑꯣꯏꯗꯅ ꯏꯆꯥꯅꯨꯄꯥꯗ ꯑꯗꯨ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯃꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯃꯨꯛꯇꯅꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯍꯥꯛꯒꯨꯝꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯠꯂꯒ ꯃꯍꯥꯛꯀ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯉꯥꯡꯅꯗꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯇꯧꯔꯒꯨꯝꯁꯤ ꯄꯥꯕꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯀ ꯎꯅꯕ ꯀꯌꯥ ꯐꯔꯣꯏ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯒꯗ꯭ꯔꯣ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯨꯝꯃꯁꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯈꯟꯅꯔꯨꯔꯒ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯦꯟꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯍꯦꯟꯅ ꯈꯨꯕꯥꯛ ꯈꯨꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯒꯗꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯁꯣꯐꯤꯌꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯁꯣꯐꯤꯌꯥ ꯀꯗꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯤꯌꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯉꯥꯏꯐꯗꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯆꯤꯡꯅꯕꯁꯨ ꯌꯥꯝꯅ ꯂꯩ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯨꯒꯥꯏꯔꯒ ꯃꯍꯥꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯆꯠꯊꯔꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯂꯩꯇꯗꯅ ꯀꯗꯥꯏꯋꯥꯏꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯤꯕꯥꯔꯦꯜꯕꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯂꯒ ꯉꯁꯤꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯤꯗꯃꯛ ꯂꯩꯇ꯭ꯔꯤꯕꯅꯣ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯀꯗꯕꯅꯤꯅꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯁꯤꯅꯤꯅꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯄꯥꯕꯨꯡ ꯄꯨꯂꯤꯁ ꯃꯈꯣꯏꯅ ꯂꯩꯗ꯭ꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯀꯔꯤ ꯈꯪꯕ ꯅꯠꯇꯦ ꯀꯔꯤ ꯈꯪꯕ ꯂꯩꯕꯒꯦ ꯅꯪꯅ ꯄꯥꯕꯨꯡ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯄꯨꯂꯤꯁꯀ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯕ ꯃꯥꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯄꯨꯂꯤꯁꯇ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯍꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯄꯤꯕꯥꯔꯦꯜꯕꯨ ꯀꯗꯥꯏꯗ ꯊꯝꯂꯒ ꯃꯍꯥꯛꯀ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯒꯗꯧꯔꯤꯕꯅ ꯀꯔꯤ ꯃꯍꯥꯛꯅ ꯑꯩ ꯐꯥꯎꯕ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯀꯔꯤ ꯑꯉꯛꯄ ꯋꯥꯐꯝ ꯄꯥꯕꯨꯡ ꯃꯍꯥꯛꯅ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯗ ꯃꯍꯥꯛ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯦ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯦ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯄꯤꯕꯥꯔꯦꯜꯅ ꯅꯨꯄꯤ ꯑꯁꯤꯁꯨ ꯏꯃꯨꯡꯗ ꯄꯨꯁꯟꯗ꯭ꯔꯤ ꯑꯗꯨꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯩ ꯅꯨꯄꯥ ꯃꯆꯥ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯗꯨꯒꯅꯦ ꯆꯠꯂꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯅꯪꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯃꯈꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯊꯤꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯅꯦ ꯄꯥꯕꯨꯡ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯄ ꯌꯥꯎꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯊꯛꯇꯗꯤ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤ ꯐꯠꯇꯕꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯃꯨꯛꯇꯪ ꯃꯁꯤꯗꯪ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯃꯃꯥ ꯅꯪꯁꯨ ꯃꯉꯥꯏꯔꯦ ꯅꯆꯥꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯁꯤ ꯂꯥꯛꯑꯣ ꯆꯪꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯑꯦꯀꯣ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯤꯒꯅꯣꯗ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯩꯅ ꯊꯕꯛ ꯁꯣꯟꯒꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯀꯧꯔꯒ ꯅꯣꯏꯅ ꯀꯩꯅꯣ ꯅꯃꯤꯠ ꯅꯅꯥꯒꯩꯗ ꯂꯣꯏꯅ ꯂꯪꯈꯠꯇꯨꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯣꯏꯕꯨ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯨꯒꯗꯕ ꯊꯕꯛꯇꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯥꯔ
ꯑꯁ ꯀ꯭ꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯖꯤꯔ ꯅꯥꯟꯊꯕꯤꯗꯤ ꯂꯩꯇꯦ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯂꯤꯞ ꯀꯥꯕ ꯈꯣꯠꯄ ꯀꯥꯏꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯅ ꯋꯥꯁꯔꯨꯝ ꯐꯥꯎꯕ ꯆꯪꯕꯁꯦ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯆꯠꯄꯗ ꯍꯦꯛꯇ ꯅꯥꯟꯊꯨꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯅꯥꯟꯊꯨꯕꯗꯣ ꯇꯣꯛꯅꯅꯕꯒꯤ ꯀꯔꯤꯅꯣ ꯆꯦꯛꯅ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯣꯜꯂꯒ ꯈꯣꯡꯐꯝꯗꯣ ꯆꯣꯡꯉꯒ ꯈꯣꯡꯖꯣꯡꯕꯤꯗꯧꯅ ꯆꯠꯄ ꯌꯥꯅꯅꯕ ꯑꯗꯨ ꯃꯐꯝꯗꯣ ꯑꯝꯇ ꯁꯦꯝꯍꯟꯒꯦ ꯇꯧꯕꯅꯤꯗ ꯁꯔ ꯑꯁꯦꯡꯕꯒꯤ ꯆꯣꯡꯉꯒ ꯆꯠꯄꯤꯒꯗꯕ꯭ꯔꯥ ꯃꯥꯅꯦ ꯀꯔꯤꯅꯣ ꯆꯣꯡꯉ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗꯤ ꯁꯔ ꯏꯁꯤꯡ ꯕꯥꯇꯤꯟꯁꯨ ꯌꯥꯎꯔꯒ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯁꯤꯡ ꯕꯥꯇꯤꯟ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯂꯨꯝꯈ꯭ꯔꯀꯥꯟꯗ ꯆꯣꯡꯉꯗꯤ ꯑꯁ ꯀꯨꯝꯍꯩ ꯇꯥꯒꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯈ꯭ꯔꯦ ꯑꯣ ꯒꯥꯡꯃꯩ ꯁꯥꯔ ꯁꯤꯗ ꯂꯣꯏ ꯂꯩꯖꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯁꯤꯗ ꯑꯣ ꯑꯉꯥꯡꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯀꯧꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯋꯥꯔꯧꯒꯅꯨ ꯒꯥꯡꯃꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯊꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯕꯤꯕꯥꯔꯦꯜꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯔꯦ ꯌꯥꯝ ꯐꯖꯅ ꯅꯈꯣꯏꯅ ꯑꯗꯨꯝꯁꯨ ꯑꯗꯨꯒ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯅ ꯈꯨꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯊꯥꯖꯕꯗꯨ ꯊꯝꯃꯒꯅꯤꯀꯣ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯅꯈꯣꯏꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕꯁꯨꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯥꯔ ꯋꯥꯐꯝꯕꯨ ꯀꯔꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯤꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕꯗꯤ ꯕꯤꯕꯥꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯁꯥꯔ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯥꯛꯇꯦ ꯁꯥꯔ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏ ꯃꯁꯛꯁꯨ ꯈꯪꯗꯦ ꯁꯥꯔ ꯃꯥꯒꯤ ꯌꯨꯝꯒ ꯍꯧꯖꯤꯛꯀꯤ ꯐꯥꯝꯗꯨꯒꯗꯤ ꯌꯥꯝꯅꯁꯨ ꯂꯥꯞꯅꯕꯅꯤꯅ ꯁꯥꯔ ꯃꯗꯨꯃꯗꯤ ꯁꯥꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨꯗꯤ ꯑꯩꯈꯣꯏ ꯎꯖꯗ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤꯀꯣ ꯃꯥꯅꯤ ꯁꯥꯔ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯀꯣꯜꯗ ꯁꯥꯔ ꯋꯥꯐꯝ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦꯕ ꯁꯥꯔ ꯐꯣꯟꯗꯕꯨꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯁꯥꯔ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇꯗꯤ ꯈꯪꯖꯕ ꯂꯩꯇ꯭ꯔꯦ ꯑꯦꯅꯤꯋꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯦ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯆꯔꯛꯀꯦ ꯀꯔꯤꯅꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯤꯅꯣ ꯊꯕꯛ ꯁꯨꯕꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯦ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯋꯥꯁꯔꯨꯝ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯁꯦꯝꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯀꯧꯔꯛꯈꯤꯅꯤꯀꯣ ꯉꯁꯤ ꯀꯔꯤꯅꯣ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯥꯔ ꯑꯃꯨꯛꯇ ꯉꯥꯏꯀꯣ ꯑꯉꯥꯡꯁꯦ ꯁꯥꯔ ꯀꯔꯤ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯁꯤ ꯌꯨꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯤ ꯃꯔꯛꯇ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯃꯤꯗꯨꯒ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯠꯊꯔꯒ ꯊꯕꯛ ꯁꯨꯔꯛꯄ ꯅꯠꯇꯦ ꯁꯥꯔ ꯊꯕꯛꯇꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯣꯏꯁꯤꯟꯅꯤꯡꯉꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯁꯨꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯣꯏꯁꯤꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯀꯥ ꯑꯃꯈꯛꯇꯪꯗꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯀꯔꯤ ꯀꯥ ꯁꯥꯔ ꯋꯥꯁꯔꯨꯝꯗꯨ ꯃꯥꯅ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯒꯅꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯨꯅ ꯑꯇꯩ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯔꯒ ꯋꯥꯁꯔꯨꯝꯗꯤ ꯁꯦꯝꯍꯩꯅꯨ ꯍꯥꯏꯅ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯟꯅ ꯌꯨꯝ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯉꯔꯥꯡ ꯁꯥꯔ ꯉꯁꯤꯒ ꯅꯨꯃꯤꯠ 9-9 ꯁꯨꯔ ꯃꯥꯜꯂꯦ ꯁꯥꯔ ꯋꯥꯠ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯋꯥꯁꯔꯨꯝꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯁꯥꯔ ꯋꯥꯁꯔꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯗꯨ ꯋꯥꯁꯔꯨꯝ ꯃꯊꯛꯇ ꯋꯥꯁꯔꯨꯝ ꯀꯥ ꯑꯃꯃꯝꯒꯤ ꯑꯃꯃꯝ ꯂꯩꯕꯅꯦ ꯁꯥꯔ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯃꯈꯥ ꯊꯪꯕ ꯋꯥꯁꯔꯨꯝ ꯑꯃꯗꯤ ꯃꯥꯅ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯈꯔ ꯍꯥꯞꯀꯅꯦꯅ ꯍꯥꯏꯕ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯁꯨꯝ ꯁꯨꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯌꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯩꯗ ꯃꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯑꯇꯩ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯣ ꯋꯥꯁꯔꯨꯝꯒꯤꯗꯨꯗꯤ ꯄꯣꯠ ꯆꯩ ꯌꯧꯔꯛꯇ꯭ꯔꯤꯅ ꯍꯥꯏꯕ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯥꯔ ꯉꯔꯥꯡ ꯂꯥꯛꯄꯗꯨꯗꯗꯤ ꯁꯥꯔ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯇꯥꯏꯜꯁ ꯅꯞꯆꯔꯦ ꯃꯐꯝꯗꯨ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯂꯣꯏꯍꯟꯗꯅ ꯊꯝꯃꯤꯁꯤꯔꯥ ꯃꯥꯅꯤ ꯁꯥꯔ ꯌꯨꯝꯗꯨꯗꯤ ꯂꯣꯏꯕ ꯀꯨꯏꯔꯦ ꯋꯥꯁꯔꯨꯝꯒꯤ ꯃꯥꯅ ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯑꯃ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯁꯦꯝꯕꯒꯤ ꯗꯤꯖꯥꯏꯟ ꯈꯔ ꯇꯧꯈꯤꯒꯅꯦꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯃꯨꯛ ꯒꯦꯞ ꯂꯩꯅꯕ ꯁꯥꯔ ꯌꯨꯝ ꯂꯣꯏꯕꯗꯤ ꯁꯥꯔ ꯊꯥ ꯑꯃ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯊꯥ ꯑꯃꯃꯨꯛꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ
ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯥꯛꯆꯗ꯭ꯔꯤ ꯊꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯔ ꯍꯟꯗꯛ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯔ ꯃꯥꯜꯂꯦ ꯁꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯏꯜꯁ ꯅꯞꯄꯒꯤꯅꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯁꯨꯕꯒꯤ ꯌꯨꯝ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯒ ꯁꯔ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯂꯣꯏꯁꯤꯟꯖꯔꯝꯕꯅꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯑꯑꯣꯟꯕ ꯍꯣꯡꯕ ꯁꯔ ꯑꯩ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯑꯑꯣꯟꯕ ꯍꯣꯡꯕ ꯁꯔ ꯑꯑꯣꯟꯕ ꯍꯣꯡꯕ ꯊꯣꯏꯅ ꯀꯩꯁꯨ ꯂꯩꯇꯦ ꯁꯔ ꯆꯨꯝꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯗꯨ ꯇꯧꯒꯗꯕ ꯈꯔ ꯋꯥꯠꯄ ꯈꯛꯇꯅꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯤꯡꯗꯤ ꯂꯣꯏ ꯂꯣꯏꯔꯒ ꯂꯩꯔꯒ ꯁꯔ ꯃꯗꯨ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯃꯇꯝ ꯆꯪꯅ ꯉꯥꯏꯍꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯒ ꯇꯧꯈꯤꯕ꯭ꯔꯣ ꯁꯔ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯃꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯏꯆꯝ ꯆꯝꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯔ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯆꯔꯤꯕꯅꯤ ꯃꯥꯅ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯇꯧꯈꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯀꯣꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯤꯜꯂꯝꯕ ꯁꯦꯡꯗꯣꯛꯈꯤꯕ ꯍꯥꯞꯆꯜꯂꯝꯕ ꯂꯦꯕꯦꯂꯤꯡ ꯋꯥꯡꯈꯠꯄꯒꯤ ꯁꯔ ꯃꯗꯨꯗꯤ ꯊꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯁꯔ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯤꯕꯅꯤꯅ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯂꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯣꯐꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯤꯕꯥꯔꯦꯜꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕꯒꯤ ꯄꯤꯕꯥꯔꯦꯜꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯒ ꯑꯩꯈꯣꯏꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯁꯔ ꯋꯥꯐꯝ ꯑꯃ ꯀꯔꯤ ꯁꯔ ꯅꯣꯡꯃ ꯃꯥꯅ ꯐꯣꯟ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯁꯔ ꯀꯔꯤꯒꯤ ꯐꯣꯟ ꯄꯤꯔꯤꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕ ꯁꯔ ꯑꯩꯁꯨ ꯅꯨꯃꯤꯠꯁꯤ ꯏꯉꯛ ꯉꯛꯆꯔꯝꯕꯅꯤ ꯁꯔ ꯁꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝꯗꯨꯒ ꯑꯗꯨꯒ ꯅꯨꯄꯤ ꯃꯊꯤ ꯈꯪꯗꯦ ꯍꯥꯏꯕꯗꯨꯒ ꯁꯔ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯁꯔ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯐꯣꯟꯗꯨꯅ ꯑꯗꯨꯝ ꯀꯔꯤ ꯇꯧꯈꯤꯕ ꯁꯔ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯕꯗꯤ ꯂꯩꯇꯦ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯊꯕꯛ ꯆꯠꯄꯗ ꯀꯣꯏꯆꯠ ꯆꯠꯂꯨꯅ ꯍꯥꯏꯕ ꯁꯔ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯟ ꯑꯗꯨ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯛꯄ ꯀꯔꯤ ꯐꯣꯟꯗꯨ ꯃꯨꯠꯊꯠꯂꯨ ꯍꯥꯏꯕ ꯃꯥꯅꯤ ꯁꯔ ꯑꯗꯨꯒ ꯃꯥꯅ ꯁꯔ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯁꯔ ꯀꯔꯤ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ ꯁꯔ ꯃꯦꯁꯦꯖꯇꯨ ꯁꯔ ꯃꯥꯅ ꯍꯥꯏꯁꯦ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯇꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯑꯗꯨꯗ ꯏꯌꯨ ꯑꯗꯨꯒ ꯅꯝꯕꯔ ꯑꯃ ꯌꯥꯎꯏ ꯁꯔ ꯃꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯊꯥꯈꯣ ꯍꯥꯏꯗꯅ ꯁꯔ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯨ ꯊꯥꯍꯟꯈꯤꯕ ꯁꯔ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯏꯕꯅꯤ ꯁꯔ ꯅꯨꯄꯤ ꯃꯊꯤ ꯈꯪꯗꯦ ꯍꯥꯏꯕꯗꯨꯒ ꯁꯔ ꯍꯧꯖꯤꯛ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯒ ꯆꯞ ꯆꯥꯟꯅꯁꯜꯂꯛꯄꯁꯤꯗ ꯁꯔ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯈ꯭ꯔꯤꯕꯗꯤ ꯁꯔ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨ ꯌꯥꯎꯔꯝꯈꯤꯅꯦ ꯈꯜꯂꯦ ꯁꯔ ꯑꯩꯅ ꯍꯥꯡꯇꯣꯛꯆꯔꯒꯦ ꯁꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯔ ꯁꯤꯗ ꯂꯩꯔꯦ ꯁꯔ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏ ꯀꯔꯤ ꯁꯤꯗꯤ ꯑꯩ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨꯗꯤ ꯃꯦꯁꯦꯖ ꯑꯁꯤ ꯅꯍꯥꯛꯅ ꯁꯔ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔ ꯑꯩꯗꯤ ꯏꯖꯈꯤꯕꯅꯤ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯁꯔ ꯅꯍꯥꯛꯇ ꯃꯦꯁꯦꯖꯁꯤ ꯊꯥꯔꯛꯑꯒ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯅꯝꯕꯔ ꯑꯃꯗ ꯃꯥꯅꯤ ꯄꯥꯕꯨꯡ ꯊꯥꯕ ꯅꯝꯕꯔ ꯑꯃꯗ ꯊꯥꯈꯣ ꯍꯥꯏꯗꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯦꯁꯦꯖ ꯑꯃ ꯊꯥꯍꯜꯂꯛꯈꯤꯕꯁꯤ ꯁꯣꯐꯤꯌꯥꯅ ꯅꯠꯇꯕ ꯅꯍꯥꯛꯅ ꯁꯔ ꯑꯩꯗꯤ ꯁꯣꯐꯤꯌꯥꯒꯤ ꯐꯣꯟꯅꯤꯁꯨ ꯈꯪꯗꯦ ꯁꯔ ꯑꯗꯨꯒ ꯑꯩꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯨꯅ ꯁꯔ ꯀꯔꯤ ꯑꯀꯥꯏꯕ ꯅꯪꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯨꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯕꯕꯨ ꯁꯣꯐꯤꯌꯥꯒꯤ ꯐꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯄꯥꯗꯨꯗ ꯑꯩ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯍꯥꯡꯂꯛꯈꯤꯗ꯭ꯔꯦ ꯁꯔ ꯐꯣꯟ ꯑꯗꯨꯗꯤ ꯑꯩꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯅꯤ ꯀꯔꯤ ꯃꯥꯅꯦ ꯁꯔ ꯃꯦꯁꯦꯖꯇꯨ ꯊꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯐꯣꯟꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯔ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯁꯔ ꯑꯣ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯁꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ
ꯐꯣꯟꯗꯨꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯅꯨ ꯁꯔ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯃꯥꯅ ꯏꯔꯛꯄꯒꯤ ꯑꯩꯗꯤ ꯏꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯟꯗꯒꯤ ꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯣꯐꯤꯌꯥꯒꯤ ꯐꯣꯟꯅꯤ ꯍꯥꯏꯕꯁꯨ ꯁꯔ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯈꯤ ꯁꯔ ꯍꯥꯏꯕꯤꯌꯨ ꯁꯔ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯂꯕꯗꯤ ꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯆꯦꯟꯅꯔꯛꯂꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯅꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯩ ꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯦꯁ ꯑꯁꯤꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯥꯎꯔꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯔ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯠꯆꯕꯅꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯁꯣꯐꯤꯌꯥ ꯍꯥꯏꯗꯨꯁꯨ ꯈꯪꯖꯗ꯭ꯔꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯑꯗꯣ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯤꯛ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯧꯕꯗꯒꯤ ꯃꯦꯁꯦꯖ ꯏꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯐꯣꯟ ꯄꯥꯏꯈꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯋꯥꯁꯔꯨꯝꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯕꯛ ꯁꯨꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯪꯈꯤ ꯅꯈꯣꯏꯅ ꯈꯨꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯁꯔ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ ꯁꯔ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯔꯤꯃꯠꯇ ꯌꯥꯎꯖꯅꯤꯡꯗꯦ ꯁꯔ ꯌꯥꯔꯒꯗꯤ ꯁꯔ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯃꯗꯨ ꯈꯛꯇꯅꯤ ꯁꯔ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯣꯡ ꯊꯥꯡꯈꯤꯕ ꯂꯩꯇꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯊꯥꯖꯕ ꯄꯤꯔꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯊꯥꯖꯕꯁꯤꯒꯤ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯣꯔꯥꯟ ꯈꯨꯝꯂꯛꯂꯕ ꯅꯈꯣꯏ ꯈꯪꯗꯦꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯁꯨ ꯅꯈꯣꯏ ꯆꯠꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯅꯈꯣꯏ ꯌꯨꯝꯗ ꯂꯩꯒꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯩꯈꯣꯏ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ ꯁꯔ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯁꯔ ꯁꯔ ꯑꯁꯦꯡꯕꯅꯤ ꯁꯔ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯗ ꯂꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯁꯔ ꯀꯔꯤꯃꯠꯇ ꯇꯧꯖꯔꯣꯏ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯤꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯨꯡ ꯑꯃꯗ ꯂꯩꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯅ ꯃꯄꯥꯅ ꯊꯤꯔꯤ ꯃꯕꯨꯡꯅ ꯊꯤꯔꯤ ꯃꯆꯦꯅ ꯊꯤꯔꯤ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯍꯥꯛꯀꯤꯗꯤ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯔꯝꯂꯒ ꯕꯤꯕꯥꯔꯦꯜ ꯍꯥꯏꯔꯤꯕꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯁꯔꯨꯝ ꯑꯗꯨ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟꯕꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯑꯃꯗ ꯄꯨꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯞꯅ ꯆꯠꯍꯜꯂꯒ ꯃꯦꯁꯦꯖ ꯊꯥꯔꯤꯕꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯍꯜꯂꯤꯕꯅ ꯀꯔꯤꯒꯤ ꯑꯦꯅꯤꯋꯦ ꯁꯟꯇꯣꯁ ꯁꯔ ꯐꯔꯦ ꯃꯈꯣꯏ ꯆꯠꯂꯟꯈ꯭ꯔꯣ ꯐꯅꯤ ꯁꯔ ꯁꯤꯅꯧꯁꯤ ꯅꯈꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯛꯄꯤꯌꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯐꯅꯤ ꯁꯔ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯒꯥꯃꯩ ꯁꯔ ꯉꯁꯤꯗꯤ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯁꯔ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯔ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯁꯔ ꯑꯩꯅ ꯇꯧꯕꯕꯨ ꯁꯔ ꯁꯔ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯁꯔ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯔ ꯌꯥꯔꯦ ꯅꯪꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯇꯅ ꯉꯁꯤꯗꯤ ꯀꯥꯟꯅꯔꯦꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯏꯀꯣꯟ ꯀꯣꯟꯅ ꯋꯥꯁꯔꯨꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯕꯅꯣ ꯃꯗꯨ ꯅꯪꯅ ꯈꯪꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯔ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯀꯔꯤꯅꯣ ꯃꯥꯅ ꯃꯌꯨꯝ ꯃꯀꯩꯗꯨ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯔꯒ ꯏꯅꯧ ꯅꯧꯅ ꯃꯥꯒꯤ ꯋꯥꯁꯔꯨꯝꯗꯨ ꯁꯥꯔꯝꯕꯗꯨꯗ ꯁꯔ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯈꯟꯕꯗꯒꯤ ꯁꯔ ꯁꯥꯔꯅ ꯀꯦꯁꯁꯨ ꯁꯨꯝ ꯊꯤꯕ ꯇꯝꯃꯣ ꯍꯥꯏꯕꯗꯨꯗ ꯁꯔ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯩꯅ ꯆꯨꯝꯅ ꯂꯧꯒꯦ ꯍꯥꯏꯗꯤ ꯌꯥꯔꯔꯣꯏꯅ ꯁꯔ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯔꯤꯅೋ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯒꯗꯕ ꯂꯩ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯗꯨ ꯄꯤꯒꯦ ꯍꯥꯏꯔꯒ ꯁꯔ ꯇꯧꯁꯟꯅꯔꯒ ꯑꯩꯅ ꯅꯝꯕꯔꯗꯨ ꯇꯨꯃꯤꯟꯅ ꯂꯧꯔꯛꯈꯤꯕꯅꯤ ꯁꯔ ꯑꯗꯨꯁꯨ ꯁꯔ ꯑꯩꯈꯣꯏꯅ ꯃꯊꯛ ꯀꯥꯔꯨꯔꯒ ꯑꯃꯨꯛ ꯀꯨꯝꯃꯛꯄꯗ ꯂꯧꯖꯔꯛꯈꯤꯕꯅꯤ ꯁꯔ ꯑꯗꯨꯗꯒꯤꯅ ꯑꯩꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯁꯔ ꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯔ ꯋꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯁꯔ ꯃꯈꯥꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯗꯨ ꯃꯊꯛꯇ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯗ ꯁꯔ ꯑꯩꯅ ꯑꯗꯨꯒꯤꯅꯤ ꯌꯥꯝꯅ ꯐꯔꯦ ꯒꯥꯃꯩ ꯅꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯪꯒꯗꯕꯅꯤ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯩꯅ ꯑꯗꯨꯃꯛ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯇꯝ ꯑꯃꯗ नखोइसु पुनमक्सिंग असे नखोइने हैंडल तौबा हैगदबन सर अदुगी वाबदी हैदी फनाम हैरेदा सर आइने हैतबा मखाक्ति ले सर करी हैत्रिबा सर ममाई ममित करिनो थांग यानजन बगुंबा करिनो मंगक सम कक्थप करिनो अस हालंबा खोलंबगी मी मसक थीबदो सर अदु खतंग ने आइने हैनदबा अदुनी नंगना लोरिस सर अदुदि अदुम लुदौ मालेदा सर लाइदोबो सुमान मांद्रेदा सर परेदोदि संतोष सर माकी कॉल डिटेल्स रिकॉर्ड के अनोबा सर सीधा ले जरे सर माकी नंबर अहुम से सिगी नंबर सिदगी ख्वाइदगी मरुइब से सर नंबर अमा सिदी थोइना मा वारी सनाथि अदुदि सिगी नंबर सिना सर मसी युमदगुम पाइबे नंबर रोम दोमाल अदुगा नंबर अनिसिना सर सिगी नंबर अनिसिदि सर मा का याम मतम वारी सनाबा अदुगा नंबर अमसिना महाना महाकी मिस्ट्री द पीरी बसे सर
ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯎꯠꯄ ꯌꯥꯅꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯒ ꯃꯈꯣꯏꯅ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯃꯥꯅꯤ ꯃꯍꯥꯛ ꯀ꯭ꯔꯥꯏꯝ ꯌꯥꯝꯅ ꯐꯖꯅ ꯅꯩꯅꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯈꯪꯗꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯃꯛꯅꯅꯤ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯋꯤꯠꯅꯦꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯛꯂꯕꯁꯨ ꯃꯍꯥꯛ ꯃꯇꯝ ꯑꯃꯠꯇꯗ ꯐꯣꯟ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤ ꯃꯐꯝ ꯑꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ ꯍꯥꯏꯕ ꯎꯠꯄ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯄꯥꯎ ꯄꯤꯈꯣ ꯑꯩꯈꯣꯏ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯇꯧꯁꯤ ꯒꯥꯃꯩ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯃꯍꯥꯛ ꯐꯥꯒꯠꯂꯒ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯁꯦꯡꯕ ꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯀꯃꯣꯟ ꯀ꯭ꯋꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯐꯅꯤ ꯁꯔ ꯒꯥꯔꯤ ꯊꯧꯗꯣꯛꯆꯔꯒꯦ ꯁꯔ ꯒꯥꯃꯩ ꯈꯔ ꯌꯥꯡ ꯆꯠꯂꯣ ꯐꯅꯤ ꯁꯔ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯗ ꯉꯁꯤꯗꯤ ꯏꯁꯩꯗ ꯑꯣꯏꯕ ꯆꯠꯂꯣ ꯊꯧꯖ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯑꯩꯁꯦ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯣꯏ ꯇꯥꯃꯣ ꯌꯨꯝꯁꯤꯕꯨ ꯃꯆꯦꯠ ꯖꯦꯁꯤꯕꯤꯅ ꯐꯩꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯦꯁꯇꯨꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯁꯜꯂꯒ ꯑꯩꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯅꯪꯒꯤ ꯍꯥꯟꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯁꯥꯒꯅꯤ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯕꯒꯦ ꯅꯪꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯇꯥꯏ ꯊꯪꯕ ꯋꯥꯁꯔꯨꯝꯒꯤ ꯁꯔꯨꯛ ꯑꯁꯤ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯆꯠꯊꯔꯤꯕꯁꯦ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯌꯥꯎꯔꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯀꯔꯤꯒꯤ ꯀꯣꯔꯠ ꯑꯌꯥꯕ ꯌꯥꯎꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯔꯨꯝ ꯊꯨꯒꯥꯏꯕ ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩ ꯂꯣꯏꯅ ꯀꯦꯁ ꯄꯥꯟꯒꯅꯤ ꯅꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯁꯔ ꯑꯁꯤꯗ ꯕꯣꯔꯥꯅ ꯌꯣꯝꯁꯤꯜꯂꯒ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯀꯔꯤ ꯕꯣꯔꯥꯅ ꯌꯣꯝꯕ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯔꯤꯅꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯒꯗꯧꯔꯦꯗꯅ ꯑꯩ ꯂꯥꯎ ꯏꯕꯨꯡꯉꯣ ꯂꯥꯎ ꯔꯣꯖꯦꯟ ꯄꯥꯕꯨꯡ ꯍꯨꯔꯥꯟꯕꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯔꯦꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯃꯨꯛꯇ ꯂꯥꯡꯕꯤꯒꯅꯣ ꯑꯃꯨꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯤꯗꯣ ꯑꯃꯨꯛꯇ ꯂꯥꯡꯕꯤꯒꯅꯣ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯂꯥꯡꯕꯤꯒꯅꯣ ꯀꯔꯤꯅೋ ꯑꯁꯤꯗ ꯕꯣꯔꯥ ꯑꯃ ꯀꯔꯤꯅꯣ ꯌꯣꯝꯃꯒ ꯄꯨꯊꯣꯔꯛ ꯃꯌꯥꯝꯁꯦ ꯐꯣꯇꯣ ꯀꯥꯞꯅꯗꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯕꯒꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯒꯦ ꯀꯔꯤꯅꯣ ꯕꯣꯔꯥꯁꯦ ꯍꯥꯡꯗꯣꯛꯄ ꯍꯣꯠꯅꯔꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯔꯗꯤ ꯐꯗꯧꯅꯤ ꯉꯥꯏꯈꯣ ꯒꯥꯃꯩ ꯁꯔ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯅꯝꯁꯤ ꯅꯝꯃꯦ ꯁꯔ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯁꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯤꯁꯇꯔ ꯄꯤꯕꯥꯔꯦꯜ ꯅꯍꯥꯛꯀꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯟꯁꯄꯦꯛꯇꯔ ꯃꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯐꯥꯎꯕ ꯂꯩꯅꯗ꯭ꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯜꯃꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯁꯔꯨꯝ ꯑꯁꯤ ꯀꯣꯟꯅ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯜꯁ ꯐꯥꯎꯕ ꯅꯞꯇꯕ ꯃꯈꯩ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯗ ꯃꯤ ꯂꯥꯛꯑꯒ ꯊꯝꯖꯜꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯑꯒ ꯑꯍꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯖꯟꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯅꯍꯥꯛꯅ ꯏꯕꯤꯗꯦꯟꯁ ꯍꯥꯏꯕ ꯇꯥꯏ ꯏꯕꯤꯗꯦꯟꯁ ꯃꯊꯪ ꯄꯨꯊꯣꯛꯆꯔꯛꯀꯦ ꯌꯥꯔꯒꯗꯤ ꯁꯣꯐꯤꯌꯥꯒꯤ ꯃꯆꯦ ꯄ꯭ꯔꯦꯃꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯁꯔ ꯁꯤꯗ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯐꯤꯌꯥꯒꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯈꯤꯕꯅꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯁꯣꯐꯤꯌꯥꯒꯤ ꯍꯛꯆꯥꯡꯅꯤ ꯁꯔ ꯑꯩꯈꯣꯏ ꯁꯣꯐꯤꯌꯥꯒꯤ ꯍꯛꯆꯥꯡꯅꯤ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯀꯔꯤ ꯃꯤꯅꯝꯕ ꯀꯔꯤ ꯅꯝꯊꯥꯛ ꯀꯔꯤ ꯁꯔ ꯗꯃꯤꯅꯦ ꯆꯤꯟꯊꯤꯕ ꯃꯤꯅꯝꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯅꯪꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯆꯪꯖꯔꯣ ꯁꯔ ꯀꯔꯤ ꯇꯧꯕ ꯁꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤꯅ ꯐꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯒ ꯑꯩ ꯂꯥꯞꯅ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯎ ꯍꯥꯏꯗꯅ ꯀꯔꯤ ꯃꯦꯁꯦꯖ ꯁꯔ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩ ꯑꯦꯠꯁ ꯄꯛꯂꯦ ꯑꯗꯨꯅ
ꯇꯨꯡꯗ ꯑꯩꯕꯨ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯒꯅꯨ ꯁꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯑꯩ ꯐꯣꯟꯗꯗꯤ ꯌꯥꯎꯔꯤ ꯁꯔ ꯑꯩ ꯂꯣꯏꯅ ꯆꯤꯝꯐꯥꯗꯤ ꯄꯨꯖꯗ꯭ꯔꯦ ꯀꯔꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤ ꯕꯗꯅꯥ ꯇꯨꯃꯤꯟ ꯂꯩꯌꯣ ꯋꯥꯐꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕꯅꯤ ꯅꯪꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯃꯦꯁꯦꯖ ꯌꯦꯟꯕ ꯑꯗꯨꯒ ꯑꯩ ꯑꯦꯠꯁ ꯄꯛꯂꯕꯅꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯕꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯤꯡꯅꯔꯤꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯂꯣꯀꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯕꯗꯤ ꯆꯤꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯅꯪꯅ ꯂꯥꯞꯅ ꯊꯝꯂꯒ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯒ ꯄꯤꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯁꯨ ꯅꯪꯅ ꯅꯍꯥꯛꯀꯤ ꯃꯤꯁꯇ꯭ꯔꯤꯁꯇ ꯐꯣꯟ ꯃꯨꯠꯊꯠꯍꯟꯈꯤ ꯃꯥꯅꯤ ꯁꯔ ꯃꯥꯅ ꯐꯣꯟ ꯃꯨꯠꯊꯠꯂꯣ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯐꯣꯟ ꯃꯨꯠꯊꯠꯆꯕꯅꯤ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯐꯣꯟꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕꯅꯤ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯄꯨꯝꯅꯃꯛ ꯅꯆꯤꯟꯗꯣ ꯁꯔ ꯑꯁꯦꯡꯕꯁꯤꯡꯗꯣ ꯁꯠ ꯍꯥꯏꯌꯨ ꯁꯔ ꯑꯩꯗꯤ ꯃꯉꯣꯟꯗ 이참 ꯆꯝꯅ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ 마가 메시지 타나르가 좀 아이기 좀 오이자바 크라기 좀 아이는 로이나바니 아도 마디 감 seriously 좀 오실라가 좀 아이건다 아이코이니기 오이바 타이봉판 아마 마나 좀 하이절라 아도 아이는 와펌시 야닝다버드기 몽건다 아스 거리 놈이나 하이도 아도 야봉데미 그이노 야봉데보 아이 로모 거이드리바니 아이네디 보나막 타독본 거마가 나는 거리 감들이노바 아스 야니세 마탐 그런 거 알기세요 야네바 아이 마탐 감당 하이고 거마라 윰 가이드나 아이 호직 이세기 만학다 칼레 아이 윰다 레비도 아이 레폼 잡은 강대바 그냥 그이노 너 수마이나 로로다는 숨 우나게 되시보 엉타 하유네 그냥 그이노 노바 가나디세 낭기 파마옥 솔루션 파마옥스드네 아이기 와트나바 오너마 아이가 좀 로이나 부저르게바 아이코니 그당 눈치나 마팜도 좀 레미네세 아이기 마팜도 낭나 좀 비비오 아이나 하리버시네바 아이 농원데네 셀기 까리기 아마따 까리마티 게로 하우직데 아이쇼 윰다 카나토에 아두가 보너막시 낭기 나트로 낭기다먹다 이나 까이나방가마가 낭나 이기다먹다 까리고마마다 아이나 하시니고 아이디 야로 하시니 아두 야다 따르디 낭기 누피기 마망데네 내 윰다 락슬라가 아이기 헥다 란 떨어동 아두 야브네티 그다이기 누능 소피아 아두 몽디 야로이가 로이드 비라 가나니고 이나 하시니고 그래도 왜 가나디노 아이기들 로이나 가이라가 낭기디 그리기 가이로이디노 아스 야레 아두 와도 고나 그러시 아이네 아이 꼬감노 사리 하신 낭기 꼭 사바 사다바 이 까인다 강디 아이나 하리시 그리고 뭐 야다바 따라바 아이디 낭기 윰다 애니타임 아이기 윰 가리시 아이네 라는 거 맞담다 락거드네 낭 까리마다 아이고다 낭나 아이에 파피바 숭어모 아스 낭지디 사이다 오이바 이 그리노바 낭 나코제 아두 와도 고나 가나시 마담 크랄레라 가나세바 마담 크랄레라 가나바 아이 숭창상드리 아이나 하리시 아이 타시나 와파마 셀루션나바 빵 야나 네야 따바 분치마다 일레바 빠메바 솜다 팡이 아이 가이나레 아두가 낭기다먹다 아이나 오노막 딜로이나 타도펑감라가 나티 낭나 시데도 누파 톡트지 까리기노바 아스 까다이디노 다데이노 누파 톡바 야바 나티나 윰다 시데 누피 앙앙레라 까이디 누파노 베이 톡토지보 아스 아드디 낭나 하리시 잉온다 사나바 아이시 낭기 딜렌바 마탐 렌바기 몽니네 아스 아두기 와나 티미 까이노 낭나 뭐 까이디 누 부슬레이도보 아스 와이 와좀노 파드나 하이나지다 낭 아두 너무 세란토라 까리노 낭 조금 좀 레라 로레 아이 조금 손다 레라가 나티 마탐 크르 레라가 좀 야나 뭐 좀 톡제바 하우지기 애기 오소노 파마옥시 사블로이디 까리노 낭기 파마옥스도 아두데 상기베 챈밤도 아이 로이나 한잔기 마탐 크라던기 낭나 로레 하비도 아두 커등토 아이네 낭나 마파마도 동 비비라버디 아이 야레 아이게 헨바네 아이 까리마타 농어도 자바 탁프기 까리기 아마땡게 로이바 낭나당 아이기 낙데 랭데나 레비오 아두가네 아이 낭기 닝바 로이나 통간게바 그이노 낭모 얌 하이다니 아이기 타모이 농원다 신호 하이다니 아이기 레자바 꼬나막 농원도 로이나 시나리 아두가 하우지는 낭나 ingondagi mo lekthokno bhonari du karigino ba as adugi wana te aina harise chalo banga sigide ai chatpanga mo isi hoide lebe ya ba lero aina haisi ngasi de ai chat sungong mo as sophia kaino minang haidu bo dati nang khali du karigino ba aina harise ai chat sungong mo harise as sophia aina harise ai chat sungong mo harise adu ai tarati kaino ante jigela aina haiba 맛이 났으나 아이게 놈이 아무것도 레이드래
ꯑꯩꯕꯨ ꯋꯥꯔꯒꯅ ꯄꯤꯕ꯭ꯔꯅꯦ ꯀꯩꯅꯣ ꯑꯩ ꯃꯤ ꯍꯥꯜꯂꯕ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩ ꯃꯤ ꯍꯥꯜꯂꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯀꯗꯒꯦ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯨꯟꯗꯣꯛꯂꯕꯗꯤ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯏꯅꯈꯤꯕꯅꯣ ꯃꯍꯥꯛ ꯀꯥꯏꯅꯈꯤꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯈꯤ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯈꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯈꯣꯡꯒꯨꯜꯂꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛ ꯑꯩꯒꯤ ꯐꯥꯔꯝ ꯍꯥꯎꯁꯀꯤ ꯂꯣꯏꯗ꯭ꯔꯤꯕ ꯑꯩꯒꯤ ꯋꯥꯁꯔꯨꯝꯒꯤ ꯇꯥꯏꯜꯁ ꯅꯞꯇ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯩꯅ ꯀꯣꯝ ꯇꯧꯊꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤ ꯃꯐꯝ ꯑꯗꯨ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗꯅ ꯑꯩꯅ ꯂꯩꯕꯥꯛ ꯊꯣꯟꯖꯤꯜꯂꯒ ꯀꯟ ꯂꯥꯎꯅ ꯑꯩꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯩꯅ ꯄꯣꯠ ꯂꯩꯅꯅꯕꯒꯤꯗꯃꯛ ꯊꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯒ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯍꯟꯈꯤ ꯊꯥꯍꯜꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯇꯅꯕ ꯃꯍꯥꯛꯄꯨ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯅꯅꯕ ꯃꯍꯥꯛꯄꯨ HIV AIDS ꯄꯛꯂꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯍꯟꯈꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯅꯅꯕ ꯃꯍꯥꯛꯄꯨ ꯆꯤꯡꯅꯔꯕꯁꯨ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯅꯅꯕ ꯆꯃꯝꯅꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤ ꯅꯍꯥꯛꯅ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ ꯆꯃꯝꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯍꯥꯛꯀ ꯃꯔꯤ ꯂꯩꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯕꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯁꯦꯟꯅꯈꯤ ꯅꯍꯥꯛꯅ ꯐꯥꯔꯝ ꯍꯥꯎꯁ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯣꯜꯔꯦꯗꯤ ꯐꯤꯅꯤꯁ ꯁꯪꯒꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯋꯥꯁꯔꯨꯝ ꯑꯃ ꯏꯅꯧ ꯅꯧꯅ ꯇꯥꯏꯜꯁ ꯅꯞꯂꯝꯈꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯑꯃꯗꯤ ꯅꯍꯥꯛꯅ ꯐꯣꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯐꯅꯌꯥꯝꯅ ꯁꯤꯡꯂꯕꯁꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯁꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯂꯕ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯏꯈꯤꯕ ꯋꯥꯁꯔꯨꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯕꯁꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯣ ꯁꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯅꯤ ꯁꯔ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯣꯏꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯒꯣꯝꯚꯤꯔꯅ ꯃꯤ ꯆꯥꯔꯝꯗꯥꯏꯗ ꯃꯃꯤꯠꯇꯒꯤ ꯃꯄꯩ ꯇꯥꯏ ꯍꯥꯏꯕꯅꯤ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯕꯨ ꯅꯪ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯅꯃꯥꯟꯅꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯌꯨꯝ ꯀꯥꯏꯅꯕ ꯍꯣꯠꯅꯕ ꯅꯪꯅ ꯃꯤꯒꯤ ꯀꯥꯏꯅꯕ ꯍꯣꯠꯅꯔꯒ ꯉꯁꯤꯗꯤ ꯅꯪꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯅ ꯌꯦꯡꯉꯨ ꯏꯃꯨꯡ ꯀꯌꯥꯅꯣ ꯁꯤꯗ ꯀꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯆꯥ ꯀꯅꯥꯅ ꯁꯦꯝꯒꯅꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯌꯦꯡꯉꯣ ꯍꯥꯟꯅꯒꯤ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯣꯖꯦꯟ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯦꯡꯉꯣ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯔꯤꯕ ꯅꯪꯒꯤ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯤꯕꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯅꯪꯅ ꯐꯅꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯥꯟꯖꯔꯨꯕ ꯅꯪꯒꯤ ꯅꯔꯟ ꯅꯊꯨꯝ ꯅꯪꯅ ꯇꯧꯖꯔꯝꯕ ꯊꯕꯛ ꯅꯪꯒꯤ ꯐꯖꯔꯕ ꯐꯥꯔꯝ ꯍꯥꯎꯁ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯒ ꯃꯤ ꯐꯨꯝꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯇꯥꯕꯅꯤ ꯆꯂꯣ 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 ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯈꯥꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯒꯦꯗ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯅ ꯑꯁ ꯑꯁꯤꯕꯁꯦ ꯐꯣꯇꯣ ꯄꯅꯥꯝꯗ ꯅꯝꯃꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏ ꯈꯔ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯣ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯗꯕꯅꯤ ꯐꯒꯅꯤ ꯁꯥꯔ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯕ ꯎꯔ ꯂꯩꯗꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯃꯌꯥꯝꯗꯣ ꯁꯥꯔ ꯁꯤꯗꯒꯤꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯄꯔꯥ ꯇꯝꯕꯤꯔꯗꯕꯅꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯒꯤꯗꯤ ꯄꯔꯥ ꯐꯥꯕꯤꯔꯣꯀꯣ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯥꯡꯉꯦ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤꯗꯤ ꯀꯥꯎꯕꯤꯔꯅꯣ ꯃꯌꯥꯝ ꯈꯪꯕꯤꯔꯣꯀꯣ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦ ꯆꯩꯗ ꯑꯣꯏꯕ ꯃꯤ ꯐꯨꯗꯕ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯨꯅꯃꯛ ꯍꯟꯕꯤꯌꯨ ꯑꯗꯨꯒ
ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯑꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯑꯔꯥꯟꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕꯗꯒꯤ ꯄꯨꯝꯅꯃꯛ ꯋꯥꯍꯜꯂꯕꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Anana thagachari ngasi aroiba tangkakta lising amaga chaniga nifumari suba tangkakta tormasida mioi sanipanga yakhei hana live ta leibiba thagachari hanana wari kamdo bibagi mayamna pibirakpa tangkaksigi comment macha macha amani dang pajage hanana thagachari mayamgi comment pajabagi nungaibasu lei aduga mayamna support tobiragadi adum makhata na fajaba wari ke apoduna laksagadoribani mayamna tabinaba leirekragadi adum tokhidorimni hajariba crime report anobo masemba wari iba loisale dialogue mayama haiba tare sengba thodok oibani na Dr. Priyanka Reddy gi koi khangmin na ba haiba tare nupi da thokiba crime ne koina nupi singna section na laina na ba aduga doctor nupi mana bana thabak halakpa matam da thokiba khodong thiba haiba tare aduga mayam punamak ta aina man hawai late night story da dum li ghra bane wari se adubu asengba du kamaina thoki dialogue mayam imung manung thokiba mayam no chap chana drama ama sanaraga puthokjarake no honajabani aduna soidana mayam tamina se duga thagachari thank you so much mayam ponamangna pibirokpa comment macha macha amani dang yangna pajage anana thagachari Sobita Devi nangna tawbana nangna phangba tabani achumani tapiba thagachari thangjamanjana thagachari Sanahal thagachari Sabir Sarani Kondaujam thagachari Kunjamayum Yohenba Binodini Khomram thagachari anana Adaga Sakuntala maibam imung manungi wari ga sana ba khotpa loisilakpagi phatha ba khotpa adu dem ta haptre manungi oiba wari du khatane haitar thank you so much thagachari adana adaga yumkhaibam Helen Sakuntala maibam Manihar Laishram thagachari thagachari sir thank you so much aisu sana sana na haitare hek loibago wari se sana loibagi sor hon badang haire haitare thank you so much mayam sunu aina bothabiu Sosila Okram wari phajai ta pirakpa naurem kavita thagachari takhel taurem pramo thagachari takhel dagi Romila Alta Pultra thagachari 69 wari se nupida piba message sama oire ta pire thagachari hanan thank you so much Komram Prabhavati thagachari tayai phajai na ta pirakpa Bimolalima thagachari Deven Maitei thagachari Fajayin takpiraba Sabir Vikas Maibam thagachari bro angangi amuktang sibana yaudaba tobiro takpire angangi sibana yaudaba mamangi episode tawgre ado simade siba soina yaudaba yadraba warimne aduga sengba wari ni true story ni haitare si tawdoksi ado thagachari bem nasir Hoi Vikas matang chabda honajarake ado sibana ba crime gi wari ni na crime da sibana habase yaudaba je pahita leitaba maramak tama mu dei saga chabane ado yengjage thank you so much mani to be semi ma thagachari korenge degi ma bem nasir wari se hina sanajari nge da haiba tare mung manung pane am hari haitare mung manung pane am jame koida haibirok pa haitare ko haibire haibadi siguma thodokse koida wari da tho e na koida hairak pa haitare wari sane da sije hoji je koi mung da tho e na hairak pasudum yawe haitare adana siguma me ama tho e adana manada ba sibe yaudrosu ko adu thodokse smai thokpa me am yawe haiba wafam jini anyway thagachari thank you so much anana aduga
Rosan way nam Takachari, Nasi Wari on Tona Fazakri, Gamagi, a Choba credit name Dabri. Wait, Takachari. Thank you so much. The Kunjama Yuhenba Takachari, TAYAI Yuari Siam Fazina, Tapira Takachari, and them Sosila. Pibarel Guacalsi, wait, the same with the Pibarelgi Momatoxi Haitare, Sumatodo teach a man and talk about it. The Mahana hot kibagi, Kontang Haitare, I don't know, Pidano on the pressure Pisalakut. Ideas on the young Karagala, Edugananga som the Nangi Kalagalaisi, a pressure to Pisalak, but the manners of mine to be the Hine. I Adumbaran, but Matadoro in Hybrid. Other manners I guide the no one of Yaraga, the Kangatan illusion, get over near man on the Tabak to the Kashuyadin. Tagachari, Ajit Lystrom, thank you so much, Tagachari. The last in Wine up with brother Amujao Kambon Tagachari, Migi Mung to Gaina Bohona, but the Magi Mung, Haitareko. Tagachari, Takel Pramo, Aduga Tangjamanjana, Tagachari, Anana, Aduga Wariam Wai, Pendeser, Tagachari, Tankoxi Pelodian. Now, Ren Kopita Tagachari, sir, what is it for Zakre? Sumagima Mangda and Valepangam. Tagachari, Ninto Kong the Beman, thank you so much, Anana, Tagachari. Domsamema, Tagachari, Sakundala Mabam, Tagachari, Minam Langda, Aroiba Saru, yes, Minam Lang. Manitomi Yumram Tagachari, sir, what is Yamna for Zakre and Tapile. Tagachari Mabam Prakas, thank you so much, Minam Langda, Aroiba Saru. Taba Fangwada, Nuaizina Tapirakpa, Tagachari. Amuza once again, Tagachari Marang Kunodi, Helen Tagachari. Somola Tingom Tagachari, Aishu Somola Kovanina, Engon the Kangre Hero, Sang Uxori, Warisana Bormala in a Pathoris, Quansam Nanakumar Tagachari, Warisi, Peleko, Tapire, Tagachari, Sabir, Tagachari, Halaga Kangaroi, Haina Kaliba, Mahakmi Hatpasin. Mother to me no Losalagan and Tozating, I'm never on but so by the Yadabani bed. And the man I chime in Hari and Hazeli. Tira Roigan Kaludania. Kaya the Manga didn't Tiraktan Mag Marilyn in Kangram. And Tagachari, Reno, Toijam, Sofia, Mangam no idea and Halamatung the Pivarena, Sanabadrama Mayama, Tapiri. Tagachari, Hana, Raja Memi. Thank you so much. Minam Langda, to Grey, yes. Asarani Kontozam Tagachari, Atopa maybe I Tagachari, Chombapami Sofia, yes. Madam Binodini Tagachari, Minam Langda, Asigi Tanka, Pele, Yamna, I sing Badate and Potopi create up with it. Tagachari, sing Bawari, and sing Wari, but I have some Mayani, Mayamna, police native got, but I sing with Haitari. A former police only roll the Labani, sing Wari to the other Mayangi, Taban Wainaba. Ong Samon Kamla Devi Tagachari, Wari Sifazi, Loikiva Kongo de, Natapire. Thank you so much. Mayang Lambam Bimola, Tagachari, Somola, Samurai Lapam, Tagachari, Sir Minam Langda, Mangasuba Tanka Faze, Nupigian Tatabase, Yung Kaiva Hive the Oire, Sing Musu Yamna to even a Suma Todox in a tablet woman. Tagachari, thank you so much. Konzamayam Yuhenba, Tagachari, Gangwani Ifere, Tapirakpa, Preman, and Premdas, I believe, Premdas Bone, Tagachari, thank you so much, brother. Hindi Lystrom Tagachari, Madam Prabhavati, thank you so much. Namchilu Gonmai Tagachari, Namchilu Handamarasi Yao the Mali Live say, Simo Yobire Tagachari, Namchilu, thank you so much. 1, 2, 3 Asigi, Wari Putopada, Awaba, Tapiri, Tagachari, Riz Naurem Tagachari, thank you so much. Madam Ibeman Tagachari Diamond to be live, Imaliba, Manipur, Lepana Yaifri, Natapiri. Madam Ibeman Loshale Haitarin. Thank you so much, Tagachari Maponomak live to Yobi. Haying Wari no one Puzarake, Haying Wari Sisoina, Hapeting a sea, Samba de Hapet, Evo Karibo Shamba Hore. I don't me see, but they had how Haitare do. See the Vatirok position, why Haitare. So see the Vazina. Wow. Suspense kari yaw bodo Haitareko. Tagachari, and then I am Punoma for boy mineracy. I have Sandukchari Batorum 90.0 Matanga solution of a luxury. Torom Sipung Tarani Toy Haitare died a muching catlaga, Lazarure, Odoga,
sum khara khara muk thengthagidana pung amagi maya mo loi yaure maya mo waro bibe ade tasena da khonjel ta ba hai tare khon ta ba nei ngonda dam se yam leita ba hai ba tare ngasi na kitang ong phai adana waro bibe ade wari lo sana ba hona ba da hayeng khara ngang khana ba hen hona jage hayeng na maya ma theng ba phaw ba maya ma su toman da ba sin wai jade adu wari irak pani ne the ya da wow se to hai hai tare ai su wari bani maya am su wari Madam Lalita na mera phone thagat chari thank you so much thank you thagat piba puning thogat piba ai se koi nungai jai koi da mathangi episode chana badi am nungai he tare aduno comment section da comment am piraga support to biramo tabadi mi lising kun muktara su kuntra muktara su comment di mi chama phade ana comment am am puning thogat piramo mara da thagat chari thank you so much sandok chari ba thormasi mata anga selo shinjare loina na is Kom da sandok chariba SK TV da sandok chariba Ele TV da sandok chabadi makha tana do mak sandok chaki gani aduga radio ge unadi matang solution jare aduga morning Sean maring thank you so much sanjam ram tomishana punama puthaga chari basigi da mutadi matang solution jabe avalo jari sanale pakiram dam kanglai phang yai phare punama pukhurum jari